Matam kayagi mamangdagi Manipur Central Jail Sajiwa Jail leirakhiba meeoi 15 tha asigi mapanda Kangpokpi District ki Sapermeina Police Station ki officer in charge na Committee on Tribal Unity COTU da khut-sinnakhre hairi kaisum sangasida leirakhiba meeoi 15 adu chahi kundagina chahi 93 faubugi manungda leiba ngakta oiri karamba matamdagi jail asida leirakhiba no amadi tang mapan gi karamba matamda khut-sinnakhre no haiba chapchana khangba ngamdrabasu fadok taduna kaisum sangasida leirakhiba makoi 15 gi manungda ayambana narcotic drugs and psychotropic substances act ka mari leinabani hairi aduga khara amana unlawful activities prevention act ki makhada fadok taduna jail asida leirakhiba yauri thajaba yaba paw amagi matungina makhoi 15 adugi maraktagi kharana fadok ki matam loibaga loinana ayambana bail da thadokkhribani hairi handover amadi take over tawbagi cherol amagi matungina makhoi 15 mak mari leinaba court na Manipur Central Jail Sajiwa dagi thadoklaba matung Sapermeina Police Station ki officer in charge na COTU ki chairman Thanglen Kipgenda tha asigi tang mapanda khut-sinnakhre hairi